Manipur News channel gi makai digi miyang infom da maroi pausing pijuri. Ahmada nagagi lamda sugi kem thambaya roi hai warep jasalankhre bunker barricade na singmusing sabaya roi FNCC. Impal gi tarungda naga coordinating committee FNCC gi mapipama pangthokibolo na naga singna namna tawpham singda su kem sing lehendana warep lokre. Iramasigi matangda Full Hills naga coordinating committee gi secretary B Robingi Serol Amanahai, Manipura hujik wari film asigi matang da kup na khanar matung da naga miyam gi yaipanam gi damakta maru oiba warep ahum laure hai warep sing adudi naga sing namna khunda mafam da makhal amata gi bunker barricade khudatagi oina shelter home amadi gate na singwa saba ya handaba naga sing gi right amadi saktam da sinagadaba maung da infrastructure simple libas highway gi mingda makhal amata gi project pakatpa ya handaba amasung naga singna namna khunda mafam singda infrastructure segatpagi mingda naga singi right amadi saktamda singnaba thorang amata lokotpa yaroi kariguma tangai phadaba sengot sagatpe thorang lokotki haiba tarabadi mangjungnana mari renaba naga phurukki lusingma singi ayaba logodabani naga gi lamda sugi camp amata lehendaba loena kuki militant group sing lehennaba mafam amda sengkotpa yaroi haibra singma warep sing yauri makhataba paw amada Bangladeshi singdagi kidney de lupa lakh 2.5 ta lairaga India de lupa lakh 53 na kulinti fawda yonthoklamle leita lairabana maram oiraga Bangladesh masa ama Sandia da laklaga kidney yonbagi thabak akan moongda satare haiba Al Hajiwagi report amana phongtorali report asigi matungina Bangladesh dagi Jaipur Heart haina khanaba apik khungang amada lairiba mioi ayamba masa kidney yonthokuna yonggi leita lairada Kognanaba honarakibani kungang asida lairiba mioi kuntra mangagi manungda kidney amadi kidney yonthokpagi thabak asi chathaduna lakibani maram adana kungang asida one kidney village haina masak khangba hokre Bangladesh masa sing India da laklaga kidney amadi lupa lakh 2.5 lomda yonthokuna lakibani mioi sing asina India da laklaga kidney Doliba asi imungi leita laira koknanaba amadi yung kai nithina saba ngamdriba asi saba ngamnabagi pandamda chatharakpagi thawni but lip surgery tawtuna sak phajanaba hotnarubi lekhidre sak pajaba haibase lai phawna pami ainariba adubu isona bitorbu sakta madubu semtok sadutuna kahena phajanbagi pandamda but lip surgery torubi Brazilian nupi ama sikre hairi report asigi matungina sunatagi sahi kuntaru khakta ngairibi Brazil gi Waldelis Rosa Kobi nupi ama but will surgery toruba matungda akiba phangna masada ana phakpadagi lakanaba ngamdana sikibani hera ngaitre wafam amana but lip surgery torubadagi lekhidrebi nupi police Rosa mahaki mapong numita lekhidabani short Florida da leba practice plastic surgery clinic da surgery tawdringaida mawonana igi test ama tawki Madugi matungda haksangi tongan pham traitwedagi phet lokthotuna inject tokibani surgery tawda Rosana sorang lupa lakh 3,9,000 rom surgery clinic adu piki post mortem report matung ina Rosa haribani PSC masada ka hena narakiba amadi nungsaso honba ngamaktabagi sikibani hairi makhata paw amada quality yaw the hemlet saba amadi yonbasing action lokotnaba center na state kudimakta khankhre New Delhi da substandard oiba hemlet lising ahumgi matakta phagat khre quality yaw the hemlet saba amadi yon singi mathakda akanba meyeng changnanaba center na state khudimata khankhre kangkhong ani panba gari thauba miyoi sing khudongthiba nangandanabagi pandamda Department of Consumer Affairs amadi Bureau of India Standards na gari macha thoriba leibak asigi miyoi punamak apaw makhalgi BIS na certify toraba hemlet khaktamak senanaba appeal tori India gi togan famda hujik kangkhong ani panba gari crore kumathoi hena thonari haina paladuna Department of Consumer Affairs na thadorpo statement amada hai Motor Vehicle Act 1985 gi matungina kangkhong ani panba gari thauba amadi tongrimai punamak hemlet upa mathau tai adubu quality yaudaba hemlet upana maram oiraga gari macha tongrimai sing khudongthiba nanghanba yabagi filmda leire umja solising ani ga kumathoidagi hona miyamna apaw makhalgi hemlet ufannaba thorang lokalapa loena leba asigi afam pudamakta yoliba hemlet ISI mark yagodabani haina khankhre hairi sei asigi jun tha phawada CIS ki license pairaga hemlet saba company chamaga 13 leba asida leire haina chapchana khambangam ki adum oinamak lambi mapalda ifongphongna yoliba hemlet sing ase BIS ki certificate yaudaba lena ISI mark yaude aduna maram oiraga gari macha thoribasing kudongthiba mayoknaba yabagi filmda leire haina Department of Consumer Affairs ki statement amana phongthoki
ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯃꯈꯜꯒꯤ ꯍꯦꯝꯂꯦꯠ ꯄꯨꯊꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ BISꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯐꯦꯛꯇꯔꯤ ꯑꯃꯗꯤ ꯃꯥꯔꯀꯦꯠꯇ ꯌꯣꯜꯂꯤꯕ ꯍꯦꯝꯂꯦꯠꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯈꯣꯝꯒꯠꯂꯛꯄ ꯍꯦꯝꯂꯦꯠ 500 ꯍꯦꯟꯅ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ BIS ꯁ꯭ꯇꯦꯟꯗꯔꯗ ꯃꯥꯔꯛ ꯅꯞꯁꯜꯂꯝꯕ ꯍꯦꯝꯂꯦꯠ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯈꯛꯇꯗ ꯍꯦꯝꯂꯦꯠ ꯄꯨꯊꯣꯛꯄ ꯀꯝꯄꯦꯅꯤ 12ꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯍꯦꯝꯂꯦꯠ 2,500 ꯔꯣꯝ ꯊꯥꯒꯠꯂꯛꯄ ꯀꯝꯄꯦꯅꯤꯁꯤꯡ ꯑꯗꯨꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯄ ꯂꯩꯈ꯭ꯔꯦ꯫ ꯂꯝꯕꯤ ꯅꯥꯀꯜꯗ ꯍꯦꯝꯂꯦꯠ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏ 13ꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯍꯦꯝꯂꯦꯠ 500 ꯔꯣꯝꯁꯨ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛꯠ ꯀꯂꯦꯛꯇꯔ, DC ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛꯠ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯈꯨꯗꯤꯡꯃꯛꯅ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯍꯦꯝꯂꯦꯠ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯅꯕ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯈꯨꯠ ꯊꯣꯛꯅꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯔꯤꯐ꯭ꯌꯨꯖꯤ 2,000 ꯍꯦꯟꯅ ꯆꯦꯟꯁꯤꯜꯂꯛꯈ꯭ꯔꯦ꯫ ARꯅ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒ ꯂꯣꯟꯅꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯤꯕ ꯈꯣꯡꯕꯥꯃꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤꯕ CDF ꯑꯃꯁꯨꯡ CNDF ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯅꯧꯅ ꯔꯤꯐ꯭ꯌꯨꯖꯤ 2,993 ꯆꯦꯟꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯕꯣꯔꯗꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯤꯖꯣꯔꯥꯝ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫